voter ID card, Aadhar card amadi PAN card Pai Haiduna Indian citizen Oina Louba Yade haina Bombay High Court na phongdokre aina yadaba mongda Bangladesh tagi ayaba yaudana sanglakiba miyoy ama bail pikibaga loinana wafam asi High Court na phongdokibani hariba miyoy asi sasinaba se sang paidana India da sahi tara hena leramba thengnakibani hairi Aadhar card, voter card amadi PAN card na singba document sing asidi subnatagi miyoy amagi masak maming khangdoknaba piba saktak seni ingkumja lising amaga samapan yangkhaiga mangada Parliament na Citizenship Act pass tawkibaga loinana karamba miyoy bu laibak asigi citizen oigatage haibagi matangda mayek sengna phongdokpa laikre ayaba yaudana mapan laibak tagi sanglakpa miyoy sing laibak asigi citizen oina louba yade Citizenship Act ki matung inna kanagumba miyoy amabo laibak asigi citizen oiba amasung oidabagi wafam lepkadabani haina court na phongdokre